State Estate Ladiba Government Aided Private Amadi CBSC na Affiliate Tauba School Singna Class 7 Phaubada Tamliba Mahiroi Singi Physical Class Lab Tuna Lakhiba Adu Thasigi Tang Dagi Amuk Houragani Hiramasiga Mari Lenina Manipur Lenga ki Education ki Commissioner Has Gyana Prakasna Thokiba Order Amade State Asida COVID-19 Laiset Sandokpa Helpagi Pibam Tengnabadagi Mamang Tha July ki Tang Kuni Thoida Thokiba Order Ramana State Estate Ladiba School Singda Class 7 Phaubagi Mahiroi Singi Physical Class Thasigi Tang Taret Phauba Lab Naba Khanganki Adumoinamak Mamang Thagi Tang Kunmangadagi Class 8 Amasung Mathaki Mahiroi Singi Physical Class Haunaba Khanganki Madugi Matung State Health Department ka Hiramasigi Matang na Kupna Khanaraba Matung Chahi Nauriba Angang Sing Mahi Tamhanbagi Maru Oiba Loinana Makoigi Punsida Tang Tapa Pibam Amagi Wakalon Phauhanaba Class 7 Phaugi Mahiroi Singi Class Haunaba Warep Laurakpani Hairi Orderes na Makataraduna Class Haugadoriba Asta Mahiroi Sing Amadi Oja Singna Sungsoi Soidana Face Mask Ukadabani Amaromda Mama Mapa Oiba Singna Karigumba Macha Sing Adu Covid Kamari Lainaba Layong Utpat Hengnarabadi School da Tharak Loidabani Amadi School Authorities Singna Sungsoi Soidana Makoi Makoigi Oja Sing Adu Precaution Dose Yauna Covid Vaccine Mapung Phana Kapthokadabani Haina Khanganli